ꯏꯆꯥꯗꯤ ꯀꯩ ꯂꯝꯗꯩꯅꯣ? ꯈꯨꯅꯧꯗꯒꯤꯅꯦ ꯏꯃꯥ. 이마나 빵 당절리 이마나 강으로해봐. 아도 낭 이반이 우나지죠. 하여드나 솜다 그마이 라이노. ꯇꯥ ꯂꯩꯆꯤꯜꯒꯤ ꯃꯅꯝꯗꯣ ꯈꯪꯕ ꯑꯗꯨꯗ ꯁꯣꯝꯗ ꯂꯩꯔꯝꯒꯅꯤꯅ ꯂꯥꯛ. ꯑꯁ ꯃꯁꯛꯀꯤ ꯍꯥꯏꯔꯨꯗꯤ ꯏꯇꯥꯎ ꯈꯨꯐꯖ ꯑꯃ ꯌꯦꯡꯕꯗ ꯏꯪꯕꯝꯁꯨ ꯌꯥꯎꯏ. ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯖꯥꯠꯅꯤꯀꯣ. ꯇꯥ ꯂꯩꯆꯤꯜ ꯆꯠꯂꯝꯗꯥꯏꯗ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯔꯝꯃꯤꯁꯦ ꯀꯩꯒꯤꯅꯣꯕ? ꯃꯅꯤꯄꯨꯔꯗ ꯆꯠꯀꯅꯤꯒ ꯑꯝꯇ ꯍꯥꯏꯔꯝꯗꯦꯕ. ꯑꯗꯨꯒ ꯃꯥꯅ ꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤꯅꯦ. ꯅꯠꯇꯦꯅꯦ ꯑꯩꯕꯨ ꯀꯥꯎꯔꯒꯦꯅ ꯈꯟꯕꯩꯔꯕ? ꯂꯥꯏꯔ ꯁꯨꯗꯠꯅꯕ ꯄꯨꯄꯥꯡ ꯁꯨꯗꯕ ꯂꯩꯐꯝ ꯐꯥꯎꯕ ꯂꯩꯇꯕ ꯅꯈꯣꯏꯅ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯃꯆꯥ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯃꯤꯁꯤ ꯀꯔꯤꯒꯤꯅꯣ? 아도 타자. 아이디 낭세 핵 우보다 에코이 머니푸리니 딱봐. 아두고 비주얼 로이나 첼라니. ꯑꯩ ꯁꯦꯠꯂꯤꯁꯦ ꯐꯖꯗ꯭ꯔꯕ? ꯑꯗꯨꯗꯤ ꯅꯪꯒ ꯈꯪꯅꯖꯕꯤ ꯀꯅꯥꯒꯨꯝꯕꯤ ꯀꯗꯤ ꯂꯩꯇ꯭ꯔꯥ? 레람 레카이기. 이반이 노모기 운하우다보다 노모따 레이바 ngamde. 마tam khara adumna unawdo yaman khramal. 이반이기 와리도 강호우다는 로신크레. 그이기노 낭나 아와범기 마탁다 아와범 하게 칼리시보. 미유에나 뽀어디 뿜나막 탱나바 따바네. 나트라가나 이윤다 할라. 시기 따바네. 랭오이니네. 시그나이 부노 강어보. 강해. 야문나 강해. 야로이디 야로.